Manipur Police Control Room dagi thadorak pacharol amada haukiba pung konmari asida mafam kharadan khongjingna chingba thodok khara thokrabasu mapungai ni security force na laksinduna thamba ngamkhi hairi security force na Ching Amasung Tamba Thiba Humbage Thabak Chathakhre Manipur Police na tha sigi anida lal haulop KYKL ki kadar chahi sudriba juvenile ama yauna Kakching district tagi masagi chahi taraga nipa suraba angom thoiba maite allies pari kobo miyoy amaga puna miyoy ani phagat pagaloinena mari lainaba police station na case ama register tokre hairi National Highway 37 amadi National Highway 2 da lamdam masigi tangai fadaba nongmada changdaba yadraba potlom puba gari chamaga nipundi thoi amasung chamaga maudraga mathoi hairi lambi asida apan bayawdana pusilakhe makata na poche pusilakna ba khodong thininga obama phungkaya dasu security force na akan ba jaksing thorang lokhatki Manipur gi district pomna makta pamdaba thodok thoktamna bagi namak punna checkpoint chamaga kuntraga tarukta achat awung sing check tawada chingna ba Ching Amasung Tamba punna miyoy chamaga humpuga mapan phagatuna wahang pahang chathakhi hairi miyamna semjin sajin ba video amadi arana pawda thazabiganu amasung achumba asengba ibaw khangbining labasu mobile number 9233522822 da call tawbiraktuna khangbiraba yagani loinana lakhiba khutsukolai singsu atoba matamda manakna police station natraga lenga ki security miyoy singda sinabiyu hainasu Manipur Police Control Room na thadrok pachol amada hairi